ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯑꯁꯤꯗ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯃꯦꯂꯩ ꯌꯥꯝꯅ ꯅꯛꯁꯤꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕ ꯃꯇꯧ ꯈꯨꯗꯤꯡ ꯆꯤꯡꯈꯩ ꯃꯍꯥꯛꯅ ꯄꯪꯆꯥꯛꯇ ꯆꯥꯏ ꯂꯩꯀꯥꯏꯒꯤ ꯃꯆꯟ ꯍꯧꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯍꯥꯏꯒꯗꯧꯕꯁꯨ ꯍꯦꯛꯇ ꯉꯝꯗꯦ ꯍꯥꯏꯔꯒꯅ ꯀꯔꯤ ꯈꯟꯈꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯕꯗꯤ ꯃꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕꯗꯤ ꯍꯦꯟꯈꯤ ꯃꯥꯇꯅ ꯋꯥꯖꯕ ꯍꯦꯜꯂꯤꯗꯣ ꯑꯗꯨꯅ ꯆꯤꯡꯈꯩꯗꯣ ꯉꯁꯤꯗꯤ ꯃꯦꯂꯩꯒꯤ ꯃꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯃꯦꯂꯩ ꯆꯤꯡꯈꯩ ꯍꯣꯏꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯟꯅꯅ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯀꯔꯃ ꯊꯣꯛꯏ ꯍꯥꯏꯗꯅ ꯄꯨꯟꯅ ꯆꯠꯈꯤ ꯑꯗꯨꯒ ꯄꯨꯋꯥꯡꯕ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯁꯥꯐꯝ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ ꯃꯦꯂꯩ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯐꯤ ꯀꯟꯅ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯌꯦꯡꯂꯝꯂꯒ ꯆꯤꯡꯈꯩꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯤꯡꯈꯩꯅ ꯃꯅꯥꯛꯇ ꯂꯦꯞꯄ ꯑꯁꯤꯗ ꯃꯦꯂꯩ ꯁꯨꯔꯝꯕ ꯐꯤꯗꯨ ꯂꯦꯞꯂꯒ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯇꯥ ꯆꯤꯡꯈꯩ ꯀꯩꯗꯧꯔꯒꯦ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯆꯥꯛꯀꯤ ꯑꯣꯏꯔꯒꯗꯤ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ ꯊꯤꯔ ꯊꯅꯝꯃꯕꯅꯤ ꯇꯥ ꯆꯤꯡꯈꯩꯒꯤꯅ ꯁꯒꯥꯏ ꯃꯊꯛꯇ ꯊꯝꯍꯧꯕꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯍꯧꯕꯗꯨꯅ ꯁꯔꯒꯤꯅꯤ ꯈꯨꯔꯥꯒꯤ ꯏꯟꯗꯣꯟꯒꯗꯤ ꯆꯥꯛ ꯆꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯆꯤꯡꯈꯩ ꯁꯠ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯈꯨꯠ ꯑꯗꯨꯅ ꯂꯨꯈꯝ ꯑꯗꯨꯗ ꯍꯣꯠꯄꯣꯏ ꯅꯥꯟꯕꯣꯏ ꯇꯧꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯜꯂꯤ ꯈꯜꯂꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯑꯃꯨꯛꯀꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯂꯩ ꯀꯩ ꯅꯨꯃꯤꯠ ꯇꯥ ꯆꯤꯡꯈꯩ ꯑꯩ ꯐꯤ ꯁꯨꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩ ꯁꯤ ꯂꯣꯏꯔꯝꯃꯒ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯗꯣꯏꯅꯤ ꯃꯤꯒꯤ ꯄꯤꯒꯗꯧꯕ ꯐꯤ ꯈꯔ ꯂꯩꯍꯧꯋꯦꯕ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯆꯤꯡꯈꯩ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯒꯤ ꯐꯤ ꯁꯨꯕꯗꯨꯗ ꯃꯦꯂꯩ ꯆꯤꯡꯈꯩꯗ ꯃꯨꯟꯅ ꯃꯃꯤꯠꯇꯨ ꯁꯨꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯇꯥꯡ ꯆꯥꯗꯅ ꯑꯗꯨꯋꯥꯏꯗ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯃꯔꯝ ꯂꯩꯇ꯭ꯔꯗꯤꯅꯦ ꯏꯃꯨꯡꯗ ꯂꯩꯔꯨꯗ꯭ꯔ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯇꯥꯡ ꯆꯥꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯀꯩ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯪꯗꯦ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝꯅ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯕ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯆꯤꯡꯈꯩ ꯍꯥꯏꯒꯗꯧꯕ ꯋꯥꯗꯤ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯂꯩ ꯅꯇꯣꯝꯗ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯂꯥꯛꯄꯤꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡꯒꯗꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯣ ꯑꯗꯨꯅꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯨꯝꯃꯒꯦ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ ꯍꯣꯏ ꯃꯤꯇꯥ ꯆꯤꯡꯈꯩ ꯅꯪꯕꯣ ꯍꯥꯏꯗ ꯋꯥꯗꯤ ꯍꯥꯏꯗꯦ ꯁꯨꯝ ꯇꯧꯔ ꯂꯩ ꯈꯨꯠꯁꯦ ꯌꯥꯝ ꯏꯪꯉꯦꯕ ꯑꯩ ꯐꯤ ꯁꯨꯔꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯆꯤꯡꯈꯩ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ ꯑꯩꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯃꯪꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤꯕ ꯑꯗꯨꯗ ꯈꯣꯟ ꯋꯥꯡꯅ ꯀꯩꯅꯣ ꯇꯥ ꯆꯤꯡꯈꯩ ꯅꯪꯒꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯦꯜꯂꯤꯔꯣ ꯆꯠꯂꯣ ꯑꯝꯇ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯃꯦꯂꯩꯁꯤ ꯍꯥꯏꯔꯒ ꯈꯨꯗꯦꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤ ꯃꯆꯨꯝ ꯑꯗꯨ ꯖꯔꯣ ꯍꯩꯗꯣꯛꯏ ꯇꯞꯅ ꯏꯪꯅ ꯍꯩꯗꯣꯛꯄ ꯅꯠꯇꯦ ꯈꯔ ꯀꯟꯅ ꯏꯁꯧ ꯂꯥꯡꯉꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯆꯤꯡꯈꯩꯗꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯅ ꯍꯥꯏꯔꯦ ꯅꯪꯒꯤꯁꯦ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯐꯦꯠꯐꯥ ꯂꯥꯎꯕ ꯅꯨꯄꯤꯁꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯩꯅꯕꯤꯗꯨꯝ ꯑꯣꯏꯔꯦꯅꯦ ꯅꯪꯅ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯏꯗꯣ ꯑꯩꯗꯤ ꯁꯨꯝ ꯌꯦꯡꯅꯤꯀꯣ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯦꯝꯃ ꯃꯦꯂꯩ ꯃꯃꯤꯠ ꯐꯩꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯅꯪ ꯉꯁꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯕ꯭ꯔꯕꯨ ꯏꯟꯗꯣꯟ ꯂꯥꯛꯑꯒ ꯇꯥꯛꯊꯣꯛꯆꯅꯤꯀꯣ ꯉꯝꯃꯗꯤ ꯇꯥꯛꯆꯧꯅ ꯑꯍꯣꯏꯅꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯆꯤꯡꯈꯩ ꯃꯦꯂꯩꯕꯨ ꯅꯛꯅꯩ ꯐꯥꯒꯤꯅꯤ ꯈꯪꯗ ꯃꯦꯂꯩꯁꯅ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯥꯎꯈ꯭ꯔꯦ ꯃꯥꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯦꯂꯩ ꯁꯥꯎꯅ ꯆꯤꯡꯈꯩꯗ ꯌꯦꯡꯅ ꯑꯣꯍꯣ ꯅꯝꯊꯤꯕꯧ ꯏꯔꯨ ꯂꯨꯖꯅꯤ ꯈꯪꯗꯕꯣ ꯅꯪꯅꯦ ꯅꯪ ꯉꯁꯤ ꯑꯩꯅ ꯏꯁꯤꯡ ꯑꯏꯪꯕꯁꯤꯅ ꯍꯩꯖꯤꯟꯕ ꯁꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯈꯠꯅꯕ ꯌꯥꯝ ꯍꯧꯕ꯭ꯔꯕꯨ ꯑꯩꯉꯣꯟꯗ ꯆꯤꯡꯈꯩ ꯊꯋꯥ ꯁꯥꯗ ꯈꯨꯝꯃꯤ
Ngam de jiluna kem kaide ngam sunga moi da bada hajilone se phamlaga phi suram bi melai sana chingkhai gi wa sida phuk khawgat laga ta chingkhai nang yam horakanu ko ngam moi kai do di hainu aina hajilati nang aying baside urjani se chingkhai thawa sa da lai magi matau do da makhoi maring thitlaba nupi do de tofam khangdabana asaw du henduna mangda leiri be singbal den du pairaga joroi hekta nupa mangon haijenki chingkhai uyungum chap yingna lepi maya karaga nupi maingon de yengtuna leirami masa pum pung chotole magi matau do khajikta da melai do makhol thokna wa lawo makai sitha sitha nokjai nokna sa haire adu khangre hauji ta chingkhai aina ngomani ne chalo hyong chu chalo kuine le dina ja sani ko melai nang ngawina awai bagi hekta hajili woni toise hajindradi kaino nang sum karem na lei natro tanja kaina setba akan banong leikom matang chada puang ba do thongalom dagi set changlei leiri ba pibam adoda ngakchana na haifet yengi wadi haide puang bado aduga chumdring imung changki puang bani yenglam liba mityeng adoda nupa nupi ani do amuk yengne chungkhaina sumna mukhaire yare bema pisu dum losilo asia lagre chakchana batarase melai machin tum thok laga nangna natro nangna mata manghanke manghalaga chalo nangso chungkhai do nok mi tawna magi ka da changkhirami melai suri ba phi do loina ba hotna duna lei hawi room bun bani nupa ani do pamang adu da phamlaga saurang na ba mai thong da phamduna leirami adu bu chungkhai madu sinada phi hongna ba kan na hotnari khamban bana hele ba puang ba mahakti sauri bani ma laktabagi tanjada nok tuna leirami haina adubu masi magi henjon mu wakhal taraga tokani maramdi nupi si magi kananate thamoy mabe masunate nukshibi sunate supna tangi wakhalda manglanda magi chanabi nungsi jabi oina khanba khaktani puang ba phibam hongdabi adumak lei chungkhai do furit ajot bado hongba loiraga puang badon silaga chakloramni charge law Kudu wiarge, matayam sa umali. Khangli bani chingkhai, puang bu mahakna ungduna leibagi maramdo. Maramdi, masigi thawung ase toina magi mapumda thokle. Nupa animakto jealous loina leina bo oibagi loina khangnari bani. Adubo, layeng bi kadagwa misaka aduna di khangda uda tumin panglei leiri. Puang ba chumreng adu makhumi. Ay chak chaningre, nang chathoro chingkhai. Keso khanda ba saraga chingkhai do puang bagi manakta pamtharaga tapna haire kaidorage ba sengna hayo aina ngam boiragadi nangina ting tawge mai thong do nangkhai ma manadi sauning ba haiba du buloire puang ba adu bo hoi mai haide manung kan khraba meni chingkhai do puang bana kaisok hairak traba sida tallamale ka adu dagi chatkhirami hawjekta da puang ba tapna haija hawi ayo moi bagi ina kem thaibi drabani natragadi ngasai loiradamni Asinu pisi so moli irangdi khangni nangore ase hairaga chaga chadaba makhai phamung adu da heplaga leiri chagi singthi dona chakhum adu da ngai duna leibani adu bu chingkhai khak changlak pasitadi melai khangang hanglei akhoi sardi charoi haibro laktri se ta chingkhai charoi haibro natraga na nangna komjira ba chingkhai do thawa sa da phamthai magi chak saruk adu da mitpham thamlaga tapna haire koromane charoi nai adu da bu ai ke do hair joino kai yor jano nang ke hairuge natraga kai do yor jano ta chingkhai nang charmo ayam da koruge adu ga bijarage natradi yaroi ba magi thabak yam yambani adu hairaga phuk hawgatlaga puang bagi manakti chatki chingkhai do yenglaga tingak lehawi melai sanado kaisuk khanda prap puang bagi nakta lai aduga phamung aduda manak aduda leplaga lai mi yama lepagi samil phangbaduda puang ba ushinduna leirmu mamito tapna pangthore melai leptuna leirambadu ubada ingangai adubu kaisuk tawdaba saduna leirame sir kaigino chak chaningda hairisibo chaningdrasu khajik tawarasi chabiru law puang ba thawa sada ai chaningde maram kamte leite kumpham he khangde mele nupa magi khamdorakliba pakhum asidadi aduna tapna makha tare thembo oina
ꯍꯣꯏꯕ ꯃꯔꯝ ꯂꯩꯇꯦꯅ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯁꯔ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨ ꯌꯥꯝꯃꯤ ꯑꯗꯨꯒꯤ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯖꯤꯛꯇꯪ ꯊꯦꯝꯃꯒ ꯆꯥꯎ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯇꯧꯐꯝ ꯑꯃ ꯈꯪꯉꯔꯣꯏꯕ ꯁꯔꯗꯣ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯦꯁꯤꯟꯅꯔꯛꯄꯁꯤꯗꯗꯤ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯊꯋꯥꯁꯥꯗ ꯍꯥꯏꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯦꯁꯤꯟꯅꯔꯒ ꯑꯩꯅ ꯆꯥꯒꯗꯧꯕ ꯅꯠꯇꯦ ꯌꯥꯔꯦ ꯊꯣꯛꯈꯣ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯏꯀꯥꯏ ꯊꯤꯕꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ ꯅꯨꯄꯥ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗ ꯄ꯭ꯔꯞ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯐꯥꯟ ꯑꯗꯨꯗ ꯒꯦꯠ ꯐꯝꯊꯩ ꯆꯤꯡꯈꯩꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯂꯩ ꯄꯨꯋꯥꯡꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ ꯎꯪꯂꯒ ꯂꯩꯔꯤ ꯆꯤꯡꯈꯩꯁꯨ ꯇꯞꯅ ꯆꯥꯔꯝꯕꯗꯨ ꯂꯦꯞꯂꯒ ꯀꯩꯅꯣ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯤꯁꯤꯕꯣ ꯀꯩꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯒꯦ ꯍꯥ ꯌꯥꯝ ꯍꯩꯄꯥ ꯁꯥꯏ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯋꯥꯍꯩ ꯑꯁꯤꯗ ꯃꯦꯂꯩ ꯃꯃꯤꯠꯇꯨ ꯐꯩꯖꯩꯅꯅ ꯌꯦꯡꯂꯒ ꯍꯩꯄꯥ ꯁꯥꯕꯩ ꯋꯥ ꯅꯠꯇꯦ ꯇꯥ ꯆꯤꯡꯈꯩ ꯅꯪꯅ ꯀꯩ ꯈꯪꯒꯦ ꯑꯁꯤ ꯁꯔꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯗꯕ ꯃꯥꯜꯂꯣꯏꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯕꯨ ꯍꯩꯄꯥ ꯍꯥꯏꯁꯨ ꯍꯥꯏꯕꯤꯕ ꯃꯥꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯐꯤꯁꯔꯅꯤꯅꯅꯦ ꯆꯦꯡ ꯀꯤꯂꯣꯗ ꯀꯌꯥ ꯄꯤ ꯍꯥꯏꯁꯦ ꯈꯪꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯖꯕ ꯑꯗꯨ ꯇꯥꯔꯕꯗ ꯆꯤꯡꯈꯩ ꯅꯣꯛꯃꯤ ꯇꯧꯅ ꯊꯦꯝꯖꯤꯟꯕꯤꯔꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ ꯃꯥ ꯆꯥꯅꯤꯡꯗ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯍꯥꯏꯗꯥꯏꯅꯦ ꯆꯥꯛꯁꯦ ꯅꯪꯁꯨ ꯈꯔ ꯆꯥꯊꯣꯛꯎ ꯂꯥꯎ ꯑꯗꯨꯒ ꯍꯟꯅꯕ ꯇꯧꯔꯣ ꯃꯦꯂꯩꯗꯨ ꯀꯩꯁꯨ ꯈꯟꯖꯤꯟꯕ ꯇꯧꯗ ꯆꯥꯐꯝ ꯊꯣꯛꯄ ꯈꯔꯗꯨ ꯆꯥꯔꯒ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯐꯦꯡꯉꯤ ꯆꯤꯡꯈꯩꯗꯨꯅ ꯃꯥꯕꯨ ꯁꯪꯕꯤꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯞꯅ ꯃꯦꯂꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯗ꯭ꯔꯤꯕꯣ ꯅꯠꯇꯦ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦꯕ ꯅꯪꯕꯨ ꯃꯦꯂꯩ ꯀꯣꯟꯗꯨ ꯐꯦꯡꯅ ꯊꯋꯥꯁꯥꯗꯗꯨꯃꯛ ꯈꯨꯝꯂꯦ ꯀꯩꯒꯤꯅꯣ ꯆꯍꯤ ꯍꯪꯉꯤꯗꯦ ꯍꯥꯏꯗꯣꯛꯑꯣꯏ ꯂꯩꯁꯥꯕꯤꯒꯤ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨ ꯇꯥ ꯆꯤꯡꯈꯩ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯗꯨ ꯑꯩ ꯈꯪꯅꯤꯡꯉꯦꯕ ꯍꯥꯏꯔꯣ ꯆꯤꯡꯈꯩ ꯅꯣꯛꯃꯤ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯃꯇꯝ ꯑꯃ ꯆꯥꯗ꯭ꯔꯦꯕ ꯀꯩꯁꯨ ꯂꯨꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ ꯀꯩꯝ ꯂꯨꯅ ꯈꯜꯂꯨꯅꯨ ꯇꯜꯂꯦ ꯍꯥꯏꯔꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯅꯨꯄꯤ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯍꯥꯏꯅꯤꯡꯂꯤꯕ ꯊꯃꯣꯏꯒꯤ ꯋꯥ ꯑꯗꯨꯕꯨ ꯍꯥꯏꯔꯁꯤꯔꯥ ꯍꯥꯏꯅꯃꯨꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯤꯖꯕ ꯐꯥꯎꯏ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯀꯨꯡꯗꯨꯅ ꯋꯥꯈꯜꯗꯨ ꯈꯟꯗꯨꯅ ꯂꯩꯔꯒ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯤꯅꯤ ꯈꯟ ꯇꯞꯅ ꯇꯊꯛ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯒ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯕꯤꯔꯣꯕ ꯅꯪꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯦꯂꯦ ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯒ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯕ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯍꯔꯥꯎ ꯌꯥꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯦꯂꯦ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯍꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯊꯤꯡꯈꯤꯕꯒꯨꯝ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ ꯉꯛꯅ ꯃꯦꯂꯩ ꯁꯅꯥꯗꯣ ꯆꯤꯡꯈꯩ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯋꯥꯍꯪꯇꯅ ꯍꯪꯕ ꯃꯤꯠꯌꯦꯡꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯣꯏ ꯆꯤꯡꯈꯩ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤ ꯐꯦꯡꯕ ꯂꯣꯏꯔꯕ ꯀꯣꯜꯂꯤꯛ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ ꯅꯨꯄꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯕ ꯑꯁꯤꯗꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦ ꯃꯦꯂꯩꯗꯨ ꯃꯌꯨꯝ ꯆꯠꯇꯧꯕꯒꯤ ꯃꯥꯡꯒꯣꯜ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯃꯍꯥꯛꯄꯨ ꯈꯝꯖꯩ ꯉꯥꯏꯈꯣ ꯃꯦꯂꯩ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯝꯅ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯗꯤ ꯏꯀꯥꯏꯕꯗ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯈꯟꯅ ꯂꯦꯞꯄ ꯉꯝꯃꯣꯏꯗꯧꯔꯦ ꯃꯦꯂꯩ ꯁꯅꯥ ꯃꯄꯨꯛꯅꯤꯡꯗꯣ ꯀꯩꯅꯣꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯖꯤꯜꯂꯒ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯉꯁꯤ ꯇꯥ ꯆꯤꯡꯈꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯟꯒꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯥ ꯆꯤꯡꯈꯩꯕꯨ ꯏꯕꯨꯡ ꯑꯃꯒꯨꯝꯅ ꯈꯜꯂꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯇꯥ ꯆꯤꯡꯈꯩ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛ ꯃꯗꯨꯅ ꯇꯨꯡꯗ ꯐꯕ ꯑꯣꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒꯗꯤ
ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯏꯟꯗꯣꯟ ꯍꯣꯏ ꯈꯨꯔꯥ ꯍꯣꯏꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏ꯫ ꯂꯩꯀꯥꯏꯅ ꯕꯦꯕꯥꯔ ꯇꯧꯅꯔꯤꯕ ꯏꯃꯨꯡꯁꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯂꯩꯈꯥ ꯇꯥꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯠꯇ꯭ꯔꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯇꯥꯖꯤꯡꯈꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏ, ꯑꯩ ꯌꯥꯕꯁꯨ ꯉꯝꯃꯣꯏ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗ ꯃꯦꯂꯩ ꯁꯅꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯋꯥꯍꯩꯅ ꯁꯝꯕꯜ ꯊꯤꯡꯈ꯭ꯔꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯆꯤꯡꯈꯩꯗꯣ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯆꯠꯈ꯭ꯔꯤꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯇꯨꯃꯤꯟ ꯅꯨꯡꯉꯥꯏꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯟꯊꯥꯡꯅꯅ ꯇꯞꯅꯁꯨ ꯀꯅꯥ ꯇꯥꯟꯗ ꯁꯣꯟꯖꯍꯧꯏ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯦꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯏꯆꯟꯒꯨꯝꯅ ꯅꯪꯕꯨ ꯈꯜꯂꯣ ꯍꯥꯏꯕꯗꯤ ꯂꯝꯍꯦꯟꯕ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯗꯦ꯫ ꯃꯦꯂꯩ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ, ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯦ꯫ ꯅꯪꯇꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨꯕ꯫ ꯃꯇꯣꯝꯅꯇ ꯁꯣꯟꯖꯕꯅꯤ ꯆꯤꯟꯕꯥꯜ ꯂꯥꯅ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯎꯄꯥꯏ ꯂꯩꯇ ꯇꯧꯐꯝ ꯈꯪꯗ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯁꯤ ꯃꯩꯔꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯏꯔꯛꯂꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯌꯦꯠ ꯑꯣꯏꯗ ꯑꯣꯟꯅ ꯊꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯤꯞꯇꯨꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯛꯇꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯄꯨꯋꯥꯡꯕ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯐꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯋꯥꯡꯕ ꯌꯨꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯝꯗ ꯃꯦꯂꯩ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯦꯂꯩꯗꯣ ꯆꯤꯡꯈꯩꯒꯤ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯅ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯅꯦꯁꯨ ꯂꯩꯔꯝꯗꯦ꯫ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤ ꯃꯦꯂꯩ ꯁꯅꯥ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯏ꯫ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯇꯥꯈꯤꯕ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯖꯐꯝ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩ ꯇꯥꯖꯤꯡꯈꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯃꯥꯗꯤ ꯑꯩꯅ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯣꯔꯤꯁꯦ? ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯆꯠꯄ ꯂꯦꯞꯄ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝ ꯄꯤꯔꯒ ꯑꯩ ꯂꯦꯞꯀꯅꯤ? ꯑꯔꯦꯝꯕꯗ ꯃꯊꯥ ꯁꯥꯗꯨꯅ ꯋꯥꯈꯜꯗꯣ ꯃꯈꯜ ꯃꯈꯜ ꯃꯑꯣꯡ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥ ꯃꯥꯅ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗꯗꯤ ꯈꯪꯍꯧꯗꯦ ꯄꯨꯋꯥꯡꯕꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯈꯤꯕ ꯍꯥꯏꯕꯁꯤ꯫ ꯄꯨꯋꯥꯡꯕ ꯃꯥꯅ ꯂꯥꯛꯄꯗꯨ ꯐꯥꯎꯕ ꯈꯪꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯪꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯃꯪꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯇꯞꯅ ꯃꯦꯂꯩꯕꯨ ꯀꯧꯔꯛꯏ꯫ ꯃꯦꯂꯩ, ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯃꯤ ꯑꯃꯅ ꯁꯨꯝ ꯀꯧꯔꯛꯄ ꯑꯁꯤꯗ ꯈꯪꯂꯗꯨꯅ ꯃꯦꯂꯩꯗꯨ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯁꯠ ꯏꯟꯈꯠꯂꯒ ꯄꯥꯈꯠꯅ ꯇꯍꯥ ꯂꯠꯂꯤ ꯄꯨꯋꯥꯡꯕꯗ ꯃꯤꯠꯐꯝ ꯊꯝꯂꯒ ꯁꯥꯔ, ꯁꯥꯔ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕꯤ ꯃꯦꯂꯩꯗꯨ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯃꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ, ꯁꯥꯔ, ꯀꯥꯈꯠꯄꯤꯔꯣ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗ ꯄꯨꯋꯥꯡꯕꯗꯨ ꯀꯥꯈꯠꯂꯒ ꯃꯥꯡꯒꯣꯜꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯦꯂꯩ ꯇꯧꯐꯝ ꯈꯪꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯀꯠꯄꯒꯨꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯁꯨꯔ ꯁꯨꯔ ꯇꯛꯅꯗꯨꯅ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯄꯨꯋꯥꯡꯕꯅ ꯃꯈꯣꯏꯗ ꯂꯥꯛꯄꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯈꯤꯕ ꯊꯣꯛꯂꯒꯗꯤ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯅꯁꯨ ꯃꯤꯄꯥꯏꯖꯩ꯫ ꯑꯍꯜ ꯑꯃ ꯂꯩꯕ ꯇꯟꯖꯥ ꯅꯠꯇꯕꯅꯤꯅ ꯃꯦꯂꯩ ꯁꯅꯥ ꯃꯥꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯄꯨꯋꯥꯡꯕ ꯃꯍꯥꯛ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯅꯪꯁꯨ ꯐꯤꯗꯥ ꯑꯃꯗ ꯐꯝꯃꯨ, ꯉꯥꯛꯇꯪ ꯋꯥꯔꯤ ꯇꯧꯁꯤ꯫ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ, ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤ꯫ ꯃꯦꯂꯩꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝ ꯇꯍꯥꯅ ꯍꯣꯏ ꯍꯥꯏꯅ ꯐꯤꯗꯥ ꯑꯃꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯂꯩ ꯇꯞꯅ, ꯀꯩꯗꯧꯔꯒꯦ ꯁꯥꯔꯕꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯖꯒꯦ꯫ ꯄꯨꯋꯥꯡꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ,
Nangga chap manabi aini yam lumna thawaidagi su hena pamubi ama adubu aibu waruna aibu sauduna mahakti aibu thadoklaga chatkre khajak manabu nate yam manai nangi na una to nangi na to nangi phibam pumnamak manai mari makhong ama samnadana hairapu wafam asida ngaklingai mathaktuda hena ngakpa haibadu oikre nupi mahakti adubu tapna khumle kanano misakadabu sir aduga kaigina sarna mabu thadoklaga chatkriba aduga kamdauna aiga manariba puwangba awaba maithongda nokta yada matawgum nokfet tawna nungaita makhatare iralni aigi iralni nupa thokpa ngamkidabagi aduna pendabana pikthal aigi warise kana amagi mafamda ai lithokte adubu ngasire ai nangonda lige lotuna thamba awaba warise nangonda liraga aigi awabase khara khachik oiragasu kokpa ngambra habadu yenge sana nangna tabiyo ko tage sir haini pukninge awaba waridi lithoklaga tamthoklaga ko I haidana aduna libiro sir ai tajage aduga sarge wabadubasu kokpa oibiyo tapna khumlakpani melaina puwangba nokfet tawna haukiba thakdok kaya adubu tapna liba hauraklamai